ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯁꯟ ꯊꯣꯡꯕ ꯆꯥꯔꯣ ꯑꯗꯨ ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯃꯍꯤ ꯃꯅꯥꯏ ꯃꯤꯁꯦ ꯌꯥꯝ ꯊꯥꯛꯇ꯭ꯔꯦꯕ ꯂꯩ ꯑꯗꯨꯒ ꯁꯤꯅ ꯃꯥꯎꯟꯇꯦꯟ ꯗꯤꯌꯨ ꯍꯥꯏꯗꯤ ꯁ꯭ꯄ꯭ꯔꯥꯏꯠꯀꯨꯝꯕ ꯀꯩꯅꯣ ꯑꯗꯨꯒ ꯁꯤ ꯂꯦꯛꯇꯁꯤꯗ ꯑꯩꯈꯣꯏ ꯅꯧꯅ ꯊꯥꯕꯅꯦꯕ ꯑꯩꯈꯣꯏꯗ ꯅꯧꯗ ꯉꯥꯏꯔꯤ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯤ ꯅꯨꯡꯁꯤꯕꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯣ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯑꯩꯈꯣꯏꯅꯤ ꯃꯤꯡ ꯍꯪꯉꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯥꯎꯒꯤ ꯃꯤꯡꯅ ꯃꯔꯤꯝꯇꯨꯝ ꯃꯔꯨꯝꯅ ꯃꯔꯤꯊꯣꯏꯕ ꯑꯗꯨꯒ ꯑꯩ ꯃꯤꯡꯅ ꯃꯔꯤꯊꯣꯏ ꯀꯧꯋꯦꯕ ꯆꯥꯕꯗ ꯍꯥꯞꯄ ꯍꯥꯏꯕ ꯃꯦꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯦ ꯇꯣꯉꯥꯟꯅ ꯏꯟꯇ꯭ꯔꯣꯒꯤ ꯑꯗꯣ ꯌꯦꯡꯕꯤꯌꯨ ꯁꯥꯎ ꯌꯥꯗꯦ ꯁꯥꯏꯅ ꯁꯦꯝꯕ ꯀꯩ ꯊꯕꯤ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯍꯥꯏꯍꯧꯗ꯭ꯔꯦꯕ ꯊꯕꯤꯁꯦ ꯈꯔ ꯂꯤꯔꯤ ꯊꯕꯤꯁꯦ ꯃꯣꯔꯣꯛ ꯁꯥꯏꯌꯦ ꯃꯥꯎꯟꯇꯦꯟ ꯗꯤꯌꯨꯁꯤ ꯃꯣꯔꯣꯛ ꯁꯥꯏ ꯀꯤꯖꯤꯔꯥ ngâm Hadi ngâm-ngâm gitu. một bữa xài Spicy beef curry.
ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯟ ꯊꯣꯡꯕꯁꯦ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯏꯕ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯁ꯭ꯄꯥꯏꯁꯤ ꯕꯤꯐ ꯀꯔꯤ ꯑꯣꯏꯒꯦꯔꯦ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗꯣꯛꯈꯤꯗꯅ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯒꯤꯗꯃꯛꯇ ꯏꯀꯣꯟ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ